पुनमकु तराम ओक्सरी मिनिस्टर एमएलए सु मरा लाइबसिंग लोगी सराक फंगनी सेम मतुक मतुक ककपगी थोंग खांगद्रो लाइबंग अमलोय लोसी देखो अमांग थागी तराम दोय कोकी खुन ओरिबन लेरोन वाइफाइदी ममित अमसु मखुत पुनगा फादन पुखरो मतुंग था सिगी तरागे नुंथिंदा असि बक्सांग ओइना फंखिबा पास्टर अनि यावना नागा मिसम तरु हातखिबा केस इन्वेस्टिगेशन सथनबा एनआई द सिनेख्रे हायरदुना मिनिस्टर ओरबसु एमएलए ओरबसु मरा लाइबा खुदिमक लोगी मतुंग इना सराक फंगनी हायना चीफ मिनिस्टर वाइंग खेमसाना फोंदोकरे वाफम से प्राइम मिनिस्टर नरेंद्र मोदी ने सिंह एनडीए नेगा सही तरागरी थोब पुंग फाना नेगा पायरकपदगी अमदि प्राइम मिनिस्टर ना ख्वाइदगी हेना सांगना थौबुबा इलेक्टेड प्राइम मिनिस्टर ओरकपगा मरी ने ना ngasi चीफ मिनिस्टर की सेक्रेटरी दरबार होंदा पांथो पावगी फम मद वाफम असि पामुई सिंह हंगबा वहंगी पाकुम पीर चीफ मिनिस्टर ना फोंदोकिबनी पामुई सिंह वहंग gi makha tawa pakumda mahan hai miyamna pil dabadagi nengak demand kya torpo amadu nengak taina wa habisi mausani adubu aikoi khudimaki mathakta lo leiri naga misam taru har matungda hati biki tizinaba NIA da sinakre mara lairamba khudimak MLA minister oirbasu logi matu ina sarak phangani haiki huki gi oirbasu mitagi oirbasu amasung nagagi oirbasu lora yadaba mawong da kulai binary ba kaya asi disarm tawdi ba phaw manipur ing tabal laigada mande maram asina lona yadaba mawong da pairiba kulai sing phagat na ngana security gi meeting kaya pangthokre amasung disarm tawna kanaba kan honari haiki manipur sarpep ki kobra batane ani lakhani tawrambadu ahum oina laklagani masigi manungda amadi thungnare loina state asigi namit to mitka sushinda ba training kya chathari haiki amarom the prime minister narendra modi na nusing ba nenga sahi train thoi phung pharak ba mari ne na union nenga na manipur gi phone ba pakalak ba thabak singdu su chief minister na dohno na singdu sing thaki chief minister na hai manipur gi sanaroi singna lairiba matik mayai singi yengnaga lebak asigi ahan ba oina national sport university ama prime minister na narendra modi gi sing makhara manipur da hangtok le manipur miana wana tangkiba INP kumja nising ani trampan di December thadagi state asida sadarni masigi mathakta INS Impan India nibida commission tawkhibna singba assignment kya laikre jiribam tobun Impan gi railway line asi inkumja nising ani kunipan phawi rosina pandam thamdi haina su permission pongdoki pawgi mifam da saru yakiba deputy chief minister Rositi Khon hai handak naga misam taru har matungda tamthina hatkibe thong asi dengana nenga ka su tawnari ba group amana chathagi bani miyar asida senari sing mathakta akan ba action khot bina ba prime minister Narendra Modi gi puning chingchin ki mi bu phar matung da hatok ba amadi matuk ka thong asi khangdu leibangam noi su da leiba sing thina laksin da manipur da tangdu leita ba corona ba hona gadam ne state asigi miyam ing taba pamjabani hojik su ing chingna ingba pamli haiki mi hat pat sing phari phawa chang taruk lokhiroi lekhidaba singi loina bi sing mamang thagi tarham doi da lairon wifi khundagi mamit amasu makhut pulaga phadra pukhra matungda miat thina hatpada senaba kuki tiro singlenga na phadi pawo naga misam turki aksang sing lokhiroi haina lekhirba singi loina bi amasung mumgi myoisin phongdorokli thodo adu dige hojik pawo makhan khungi sas amada hangba relic kendra sangse phaw lorokli bi lekhidaba phenrung wing thimai gi noina bi wikilio thimai na hai aikoi gi imung asi thabak suruga hingjabani nenga gi thabak tabu yaude lekhidaba ipuroi badu isanupa ki class 11 की मिंग चना सकी बनी जमदा हलकपगी लंबी दगी फार ग पुखी बनी फार मतुंग महाना दिनी फोन द तोरक्तुना एकोइ तरुक लेरोन वाइफाई खुंदगी फार हायरकी अदुबु करी मरंगी फाबनो हाइबी पकुम दि पंगी दे हारी हौजि सिंग फंगनब सुंगसी फाबो अहाक्ति इपुरोइबा हलकिनी हाइना ngairi हारदुना खुलाई पाइ दब मिसंबु मकक मकक हातपक ngamba मियोइसिंग अदु मिरक्ता लेबा साम कनमनी मियाथिना हातुक पीबना इपुरोबी मसक फाबो खंग ngamdre हायरकी makoy bunami kuntaroni dosin ro thambada natna ngana matam sana thidopang ngamdraga asi baksang oina sinrakwa yaningde ek phaki baga ahen ba security personnel thadinduna thiramna badi makoy gi taruki thawai kadmangamba yai hairki ene wifi cookie kun kudasing asi matam sana samin thamina duna naimidarakpani makoy tarfu cookie tiroi sing da sinaki bi thogdok laibak thibani hariduna ipura bigi asum wayan phangan gadabani justice phangdi phawo khang lokiro hairki amom na laikhidraba Dilip Thimai gi loina bi within you Thimai na hai ipure bodu isan faga fun phaki bani nupi tai to thador pada faziluru ba ak amasung isan fi su yorki bani akoi phawa matam da sharp personnel sing su leki bani maramasina khonglai thuna makai ahum dagi operation chatharam nambadi kan mangam gadam ne adu thabak asi pangthoki de thodo asina matang da deputy chief minister memsa ki gen moren ground pham thadok kadamani asigumba thodo matung da thok tro nenga section chenaba singi matakta ahak pasara pi haina su pongdoki
Security da attack tawrolabadi khut hangani mausagi phibam hanjalakti phaba operation chathagani DGP Tasigi amadi Manipugi anoba DGP ki thau purukliba Bukhet Singana Kangpokpi Senapati amasung Imphal East District Police Headquarters sing dasatuna district ki asigi rank and find the labor police personnel singi mifam pangtokuna law and order gi phibam review tawkrama tungarang Bisimpur amasung Susampur District Police Headquarters sing satuna hauji sathariba security ki operation yauna IDP singbu khunda laitan bagi thabak amasung law and order gi phibam sing review tawkre Kongset as the DGP na kulai paiba namhenban sing da kanba warning tawduna operation gi thabak police personnel sing hena mangjin thagadabani kanaguma sing na kulai paiduna lo makuta paisena ma honak nabadi makoi gi mathak kanba thabak lakhur kadabani makoi bu lo gi matuk ina mayuk nagadabani kulai paiba sing phagak kadabani kanaguma sing na aikoi nongoi kablak nabadi isa ngak thukba oina hannun kap kadani amasung Manipuda mauksa gi phim hanjalakti fawok mangjin thana operation sing chathagadabani haibi poptak sing pikre Kongset asigi manung sana DGP na Army CAP Lengan kuki kulai pai basing jokhale kuki militancy mulenga si yokhatuna leire yellow mi singdelan dari kuki kulai pai basing thingbagi mohti yellow furu kanana bohona jaribe mi sing onsin jona sabana lenga ki mathau oire haina campaign for just and fair delimitation ki convener Jitendra Ningomana phongdokre Myanmar amade atopa lebak sing chansalebe kuki refugee yang mi top sing lamda mase peli bese thing matang da maiti emni naga fuki miyang gi obe mi phamang kaksing ngasi Kaching district ki pangal tabida Laiba ima panthubi laibungda pangthokiba miyamgi mifang marine na phungdokhibani JFD Western Valley Area Anal Western Chandian Foothill Tribal Organization SDSC SEMDO SWYC YOP Mairapaibi Pangaltabi all Mairapaibi Kaching district Nebio People's Committee Manipur Sina Pangto Yellow Missing Mipamatuda, JFD Convener Jitendra Ningomana Makhatan High, Tampaki Mapam Kudima Mite Kutagin the Tilam Damasida Kunamina Yellow Purukudimakini. Adum when a more Lamdamasida Mahusa, Kunami, Lemina for yellow fruits in Marata, yellow fruit nataba Mapa Lamdagi Naro and Salaki Mito Mian Sansinari, yellow Puruki Musing Shivangam Loy, yellow missing the Singset Haduna Koi Masay Martanushina than a Basinduna Puru Kudima Masay Masetana Kutuaiduna, Makoi Kudum Jabalong, Nabohona Bahibasi Honasani. A Sigum Bakaya Asimakata Tokanaba, Mito Pana Kandola Matung said a census about Jatabu Hainemi and the Taksinduna Lagli. Mitopsin and Nomakang than a Misam Paduna Halaknaba Matamasi Powder, Mitopsin Tokana Labata, yellow fruits in Maraba Kadondano, IBC equipment coming upon to eat. Mitopno Nomakang than the Mitokandosi have the Langas in the Adribams and Shawi begin Marum Carigino. Misam Habdesi and Ebe Mitopsin Paduna Asi Power Zerak people like Crabra. Miam the Pam the Mong the Tabak one Marangasi Mataway. Manipur the Tolibala and see where in Ponabana Basungandri, but we Mahusia PFK Koba Battalion Cat has in the Toli Virang selection Mangang when the Caliblanga as you were called Angapoi. Namda Masi the Noma Count the Namisam Miam, Halang Bakukila Look, UPF, Amazon Kiano, the Tamliba, Sua Tubatala Fogatavani Haiki. Center the Tainabi Mota Fruits in Punsilla Batata Manipukan Bangangani. Furup Maselni Marta Pukit Pujentina Bangam Dreamakai Manipukan Bangam Loy, Sender the Matampunam the Tainabagi Mahut. Pasil Putin of Honasi Madu the Ikai Kundabulakani Haina Supreme Court Justice and Quotation of Pundokre, Wapamasingasi High Court of Manipur Sinama Chupuki de Labor Court. Asigi order to them hold the Pantokiba distinguished lectures Heriski Tom the Pantokibani. Toromadu Atuba Mitungi Warren Pian Justice Quotation High, how he was a hero whom Masida Kunai Saran of PM the Laduna Kaibun Hamutana, Duna Pur Masing Malta. Blame games Hanaduna label of Tibani, Manipur Kundari Pur Masing Marta Hanasun of Gitoro, Todi Hyber Natana, Atopa Sikimian, Manipur, Todi Water was a whole comp 20 Kangde. Kunai is the way the PMC when the Kumna contaminated in the Chendokana, Vitubna Lalaga Sendoka the Banati, or the PMC Atumak later, but the Kunai as he sound a manning halakani haki. Man Makata Dun Hai Kunai sits in that Jagima me sound a Taribasi Matamsana. Jumto Drabdi Tungi Miron Lagasi, Miron Bukadon, and Api Bangamloy. Nuxisana, Leminam Kunai, Masetan, Tugana, Hona, the Bakalami, who were music could conduct an Marani Matungina, Matik Sabachera Pipam Tui. Manipur Mouse Hagi Pensida, the Nandaba Madilaba, Constitution, the period of Kanglon Simapung Panas at the Handuna, a Chumbo Puton of Honabra, lawyers in the sort of water along the Honini, Loina is said as it up of Makami education system, propagating Ipad Benati at Tope Station from the said. Asidasu National Law University American Pima Totari Heineman Mahana Pondoki. Nasiki Tomari Manuchana Bell Jury
jurisprudence, alternative dispute resolution, artificial intelligence in judiciary, amadi professional ethics in the digital age have hiram the lecture pangthogi thormaduna high court of Manipur Justice M. Sundar, Justice A. Guneshwar, Advocate General of Manipur Leninism Bar Council of Manipur Chairman S. Brajabihari, Manipur Judicial Academy Director Justice Golmai Gaiful Silu, all Manipur Bar Association President C.I.S. Vimol Chandra Amadi Deputy Solicitor General of India K. Samarjisu Saruyaki. Hoziki Winidi Matanga Sida Pau, Visinjere, Khwai Punok Amuka Hana Kaikumnabu Seri.